Manipur Thugaibada Yaoba Mla Letpao Moral Tholakle DC Thabiraknaba Governor da Hijakre Technopol District DC Bu District Headquarters Labor Market Office ta lakna miyam gi interest thabak tawhan biu haina Technopol AC gi Mla Letpao Haokip na Manipur gi Governor Ajoy Kumar Bala da hijakre Manipur Thugaibada Yaoba BJP gi Mla Letpao Haokip madam kuirabugi tungna moral thorakle Mla Letpao Haokip na Governor da pisin ki bacherol amada hai Technopol District gi DC asi matam leiba kibikta District Headquarters da Labor Market Office ta laktuna mathau tawdre madugi ona taina bada mahangna District asi gi miyam gi interest ki wangmada kakching District ki border da leiba khungang amadagi mathau tawduna leire madu natraga maki mahuta District Headquarters da laktuna masagi office ta miyam gi aning bapam basing thabak tawba ngamgadaba atopa leng manaba officer ama thabiraknaba thabak paikhat piu Health District ta posting tariba DC amadi atai officer pumnamak District Headquarters da leiriba magi office ta chatuna mathau pangthoknari adumapu Technopol District ki DC asidi maki mathau pangthokpam oireba District Headquarters da lakpa leite mangna matam leiba khibikta District asigi miyam gi khudong chana bakhanbagi mahuta masagi interest khaktamak yengduna kakching District ki border da leiba khungang amadagi function tawduna leire asiguma mathong chadaba thawong kaya asina DC asigi mayokta maikei kaya dagi masing khangdaba complaint kaya amasu lakpa leire hairi Maram aduna DC amasung miyam gi interest ta District Headquarters da laktuna mathau tawnaba Governor na paikat pa yaba thabak paikat piu haina pugning chingsilakli ningsing ba yabadi state aside kumja 2023 gi May 3 dagi hauduna Kuki amadi meitei furufani gi marakta thoklibi irang asi chawthok khanbada achobo mateng pangliba amadi Manipur Thugaibada Yaoba Kuki Mla tara gi marakta Letpao Haokip su amani lemhauriba Kuki Mla mapan adudi BJP gi Mla tipaimuk AC gi ngursanglur sanate Churchanpur AC gi Mla khaute Henglep ACG Lepjamang Haokip Saikot ACG Pao Haokip Kangpupi ACG Nemcha Kipchen Thalon ACG Bungjagel Baljay Saikol ACG Kuki People's Alliance Taki Thorakhiba Kienio Haokip Hangsing Singat ACG Chinlunthang amasung Independent Miref Saitu ACG Haokolet Kipjeni Kuki Mla Tara asina Indian Constitution gi makhada separate administration tanduna center da taksin khibalai khrabani BJP na lengak sasan haijaga President rule khulai oina sijinaduna constitution khongaunare ke Megachandra BJP double engine lengak na Manipur ngakpa ngamdabadagi president rule thamduna president rule bu political gi khulai oina sijinarakpa si condemn tawi haina Manipur Pradesh Congress Committee gi president Kaisa Megachandra na phongdokre ngasi lamboi khongrang khongda laiba United Fan Library and Club ta MPCC Dr. Selna Sinduna nomagi oiba lemna laing bigi thoram lakpada wafam asi phongdokhibani Mang hai Manipur da president rule nauna amuk tha taruk sangdokna ba thorang torak pasi miyam gi apam bana te tha taruk ama sangdok pasi na democracy da amuba kalin takshin bani constitution na piba spirit of federalism gi wahan thok lai tre haina tak pani loina na tha taruk PR sangdok pasi na miyam gi aning mapam ba dunam sin duna thambi ba madi micham miyam ngak sen na ba lai riba BJP double engine lai ngak fail oibadagi PR si lakhi bani adubu president rule haibasi matam khara khakini President rule Toribasi manungda thabak thoram paikhatuna ing tapa hanjilaknaba honagadabani adubu PR sina makha na sangdorakpa targadi BJP double engine lengang na president rule bu political gi khulai oina sijinarakpani haina lawi mahana makha na hai BJP lengang na chahi aniga thahum suraklaba irang asida Manipur da ing tapa hanjilaknabagi damakta Supreme Court ki judge ki mioi kaya laklamnei masida sunatana tongan ba political party gi opinion kaya ama pirabasu BJP lengang na thawoina tade Irang asida BJP ki center amadi state leaders singdagi ingtapa hanjilaknaba hotnaba BJP ki center amadi state ki leaders singna ingtapa hanjilaknaba constitutional gi machinery sing sijinaraga ingtapa hanjilaknaba honaba udri masida sunatuna all political party ki mifam famdana leire peace committee gi meeting tawdana leire masina takpadi BJP lenga asina ingtapa hanjinba pamdaba micham miyambu khang mathakta ngauduna thamba pami haina takpani ngasi fawbada India ki prime minister na Manipur da laktuna ingtapa hanjinnaba Committee singa phaminaduna wari sanaba amadi Manipur miyamgi pukningi phathanaba ngasi fawbada prime minister ama oina udri haiki lemna layingbagi thoram maduga mari leinana MPCC ki Dr. Selgi chairman Dr. N Dijamni na hai lamdam asida thokhiba ising ichawn awaba nanglaba khaknatana uripok AC gi miyamda laina tinadagi ngakthokpa ngamnaba angang ahal khaktana lemna layingbagi thaba asi pangthokpani lemna layengba sida MPCC ki president Kaisa Megachandra gi ayaba lauraga tongan ba department singdagi punna Dr. Kun hena laktuna mahakna luchingduna pangthokpani masida sunatana anaba yengba lakpa mioi singda lemna hidak singsu phangangani loinana kem asi mapung fahanaba honnabada achouba laukiba Manipur Pradesh Congress Committee Uripok Block Congress Committee amadi Manipur Pradesh Committee ki Dr. Selgi mioi singbu thagatpa phongdokhi
Manipur Pradesh Congress Committee amadi Uripok Block Congress Committee gi miyeng makhada Manipur Pradesh Congress Committee gi Dr. Selna Sinduna nomagi oiba lemna layeng ba thoram ama Unit Friend Library and Club Lamboi Khongnang Khongda pangthoki thoram aduda Manipur Pradesh Congress Committee gi President Kaisa Megachandra MPCC gi Dr. Sel gi Chairman Dr. N Dijamani na luchingduna MPCC gi Office Bearwer Congress Committee amadi Uripok Block Congress Committee gi miyoi singna saruk yaki